Manipur ki governor na center da mahut sinnaba officer sing tharaknaba haijakre hari Manipur ki irang thijinaba ki damak tharakhiba official ani masagi mafam da halankhre Manipur ki governor na center da mahut sinnaba officer sing tharaknaba haijakre Manipur da thokliba irang ase mapung phana inquiry tawnaba ki damak tharakhiba official ani masagi parent cadre da halankhraba matung da state asigi wat horiba ahoba sing mentionaba ki damak officer sing tharaknaba marilenaba Ministry of Home Affairs da haijakre Manipur ki governor na haijakhiba adugi matung ina Manipur police da attest tawba sahi ani gi matung da IPS officer amasung inspector Delhi police da halankre makhoi gi mahut sinnanaba ki damak sabsaba officer sing thabira ohana home ministry da haijakhibane officer record ki matung ina 2023 ki August 18 the Ministry of Home Affairs na irakpa chithi amagi matung ina September 19 da matam adugi Additional Commissioner of Police PK Mishra na CBI gi director da iba chithi amagi matung ina IPS officer mari Sweta Chauhan Isa Pande Harendra Kumar Singh amasung Inspector Pravin Kumar Maheshwari ase Delhi Police da Manipur gi irang asiga mari lenana CBI da tharakhiba FIR Singh thijinaba gi damak tharakibade Pande busu CBI da depute tawraga lemhauriba officer maribu Manipur government gi makhada thabak tawnaba khagan khibane adubu 2023 ki December 28 da Pande amasung Chauhan asidi IG gi thakta promotion ka khraba matungda makoi gi parent cadre da halankhe thasi gi angan basarukta Manipur government gi additional secretary home na thoko order amagi matungina Manipur gi governor na Singha amasung Maheshwari bu masagi mafam da halanbada karisu kaide adubu mohut singada officer se thabira o haina thamkhe panba yabadi Manipur da thoklebe irang asida punami sani gi mathakta sikibata natana mi lising hompu hena relic game singda sangjafam lauduna leiribani haide ayuk nungthil thabak surambadu kinare haide kumja 2023 ki May 3 dagi Manipur da tholak liba kalok ki irang asigi horokpam oiriba torbung dagi lanjena duna tera khongsang be lemram relic game ta lerakbani adubo handak irang khara nem tharak lekhanduna ayuk nungthil da laklaga yumgi thabak surambane Nahan gi thawdu asina akiba pokle laklaga thabak suba ki re haina torbung sabal mamang ward number 5 tagi yumnam sarat na phongdorakle yumnam sarat na makhatara hai isai su singna relic kem ta lehauraga ekhoina ayuk nungthil da laklaga thabak surambane torbung sabal da yum sani rom leibagi manung da yum samagi yankhai rom di Kuki singna tumna mai thadokpi khre asida sunatana law pali samarom su Kuki singna law uraga loktuna sare yum da sanglaga leirage khalakpa matamdani Kuki singna amuk landarakli base Kuki singna landarakli base torbung maning sabal lomdagi sanglaklaga landarakpani makoina sanglakli lambi ase Central Force lay torbung hariba mafam ase Bisnupur amadi Sanpur anigi taina famne mafam ase tidim lambi amadi lambi amakhana boundary oibane hanadi ensang phawba lanaduna saminarambane amarom da sadabadi yadaba loinana isai sularik tambada kharada oirabasu menagadra haibage asada labuk tamana masing tharibasi thokliba thodok asina isa phawba saba phamgani thajaraktre haiduna phagaksau ikhaidege Komuksam Amu Devi na phongdorakle labukta mana masing tharambi Amu Devi na hai akiba kya leirabasu thabak sudrabadi kari sagani khanbadage ensang wana masing thabane masina yumgi leita laira kharam menagadra khanmaga loinana isai su lairik tambada kharada oirabasu menagadra haibige asada thabak subane aikhoi hana rulik kiamta leirambane adubu yum mai sakte haiduna rulik kiamta aikhoi gi minka khre yum mai saktabanina nasa masagi yumda hanjilo haina tharakpane suriba thaba asina de puksak puba ngambanate asigisu mathakta isai su lairik tambada sagadaba paisana kadaidagi laurugani khanbada tumpham sakham khangdrai asukwana khanglinge chera asidani Kuki singna landarakliba ase ayuk nungthildi phai numidang oisilakpada kadaida leiraga sapagani khangba ngamdre sangan charaga poyom yomlaga hingnaba mafamda marum thopana tana upai lekte haina amuna mamittagi pirang senthana pawdam lakhe VDF singi demand pidrabadi khongjang sangsilagani haire VDF singna taliba demand sing government na PB raktabadagi VDF ki central committee na lemlakpa warap ki matungina matam khara lepluraba matung December 19 dagi amu hana strike sangsilagani haina Kaksing district VDF welfare association gi maikai dagi phongdorakle Kaksing district VDF welfare association gi serolda association asina mifam ama ngarang pangthoktuna VDF ki central committee na laurakpa warap members singna mapung phana support tawmina bahani
yanake whatever sigmatung BDF sing talib demand sing government pibiraktabadagi BDF ki central committee na suspend tawduna leire strike December dagi amuhana sangsanggadawriba sida Kaksing district BDF welfare association ki kangbusu yawgani haide BDF sing na Manipur government talib demand sing adudi section 19 implement tawba BDF sing regular tahanba amadi matangwa sanaba kusumal phanghanba haiba asine demand sing asi pithoktana laibana BDF sing na thengnariba awaba sing asi paliba lenga asina ngasi phawba tabidana lakpa sina maram oiraga BDF sing gi thamoida pendaba khoisawnaba phawrokpa haibase hauna sane masida district SP sing officer sing amdi miyamna su cooperation PBU Manipur gi law and order nga ko da Manipur gi issue kya da BDF sing na asoba thodang lauduna lakpa gi mahai BDF sing gi family kaya gi punsibu mangnaba government sinbigano Manipur bu ngak senbada asoba thodang logjage BDF sing na lawriba duty ka sanaba matik saba honorarium phanghanbiu haiduna government gi puning sing silakle Christmas amade New Year mamang da bonus pithokpiyo haina thamlakre state asigi industrial harmony amade industrial relations nengthina phajana thambang ngamhannaba workers education gi tangai fadaba leire sinmi singi thak wangna healthy environment oina lehanaba Manipur state industrial relations machinery oiba Manipur lenga ki labor department tinjang kaijang daba masam uphaba department amagu mathau tahon ba tangai fadre labor department lei khanglabasu hojik oiba department asigi sonthariba sinadi labor code mari asina sinmi singda kanaba piba ngamgodawribra haiba se asoba singnaba amadi oiri hainasu safai karmachari sangam Manipur gi serol amana phongdorkle Imphal municipal corporation amadi urban local body singda hoje safai karmachari singi hojuk phawba ESIC implement tawdriba APF ningthina implement tawdriba hanagi panduna leiriba error sing pibidriba backlog salary pithok pidriba appointment order pibidriba loinana minimum wages phanghan bidriba se labor code 2020 gi matungina athubada pithokhanbinaba labor code mari asibu executive tobigadaba labor department athubu matamda miyeng sangbinaba apel tawrakle hojik safai karmachari singi oidiba amadi luraba tanpham asida tangai fadriba se Manipur state asigi oinadi Manipur state safai karmachari commission lingbinaba India lengaktagi thabirakhiba correspondence sing Manipur lenga asina athubu matamda thabakta onthokpiyo miyamgi mihuna soiramba leirabasu hojik lairik laisu ningthina hairaba bureaucrat officer sing Salariba President Wurgilinga Sida Kunai Sin Quaidege, don't Tana Yang Safai Karmazari Singi Oidiba Pibam Sida Masak Tokpa Taba Amatang Pang Tokbinaba Oina, Manipur State Safai Karmazari Commission, Lingbinaba, Marilenaba Singi Puning Sing Silakle, Labor Court Marigi Manunda Tasenta Sena Paliba Harau Kumai Lak for the Sinmi Kunai the bonus Piragani, Paliba Si Manipur State Asigi Oina Sumahok Sagum, Labor Department Office Memorandum Amatopi Dana Christmas Samadi New Year Mamangda, bonus Pitohanaba Sangasina apil tauri Torbung amasung phagak saw ekhaida nomai kap silakpagi thaudok ka mari lenana MSC na governor gi report kaurakle hadi haukiba December 13 ki numidang da Sursanpur district ka tainariba Bisnupur district ki Torbung amasung phagak saw ekhaida Kuki khulai paiba signa nomai amadi bong kap silakhiba gi thaudok ka mari lenana Ministry of Home Affairs na Manipur gi governor Ajay Kumar Balada gi report ama pikhalakna ba khangalakre hiramasigi matang da Congress ki MP Bimol Akoijam na Union Home Minister Amit Shah ka unagadawre government gi official amana phongdorokpagi matungina haukiba December 13 ki numidang da thokiba nomai kap silakpagi thaudok aduga mari lenana Manipuri governor Ajay Kumar Balada report ama pikhalakna ba khangalakre oirakliba phibam ase masakhangdaba khulai paiba singna December 13 ki numidang da Torbung amadi phagak saw ikhai gi area da nauna mayamda hanjanjarakpa miyoi singda nomai kap sinkhibagi thaudo adugi matungda oirakhibane thokiba thaudo asigi matangda Home Ministry na Manipur gi governor da hangkiba wafam ase tasengna hangpham thokpani maramdi state asigi mapung oiba thaudang puriba ase governor masamagna oibana hangpham thokpani haina Sikkim gi DGP oiramba Binas Mohani na phongdokke Nakalamuromda state asigi Congress ki MP Bimol Akoijamna Union Home Minister Amit Shah ga unaduna haukiba December 13 ta thokiba nomai kapsilakpagi thaudo aduga mari lenana complaint ama tawraba yai haire news agency amada Bimol Akoijamna phongdokkibagi matungina mahana thokiba thaudo adugi matangda parliament ta issue adu pukhatkane nauna khunda laitaba haurakliba IDP singda khulai paiba singna satharakiba thawng adugi matangda wakatkane sathakiba thawng adu tasengna IDP singda atamnana sathakiba oigani wafam adusu mahana yana haksina lawbaga loinana state asida thoklebe irang asiga mari lenana khulai thadok hanbagi thaurang sing ase government na ningthina paikhat kide haina su Bimol Akoijamna maraj suike
nga porokpa truck hijack tawbani haba kadar mari phare hare Chakmai police station gi manung chanba Maharabi Faidingadagi nga porokpa truck hijack tawbada senabani haiba pambaina lusingba unelep ki kadar mari phare hana police na thadorokpa serol da haide Imphal East ki mafam singdagi pharba sing adudi Boris Sago sem sahi kungamanga yaripok lamanai SI Serojat Sharma sahi kun Tranitho yaripok Bisnu Nahamaya lekai Asem Amar Meitei sahi kun Sabal Awang lekai amadi MD Salman Khan sahi kun Tramanga yaripok tulihalni hijack tawbada seasonaba tipper truck ani thorakpa driver ani galoinana handyman amaga su phare hari pharba sing adudi Pukhambam Mukesh Singh sahi kulumdoi Torbung Bangla Yaikhom Bijan Meitei sahi kun Tramathoi yaripok Nungai Pokpi Mamang lekai amadi Lakrakpam Sitaljet Singh sahi kun Tragani thoi yaripok Nungai Pokpi Mamang lekai dagini haire Assam da December 18 da Amit Shah nomagi khongsat da lakadori haire Union Home Minister Amit Shah lakleba December 18 da Assam da laktuna project kya sangaramgani haina Chief Minister Himanta Biswa Sharma na ngarang phongdokre Home Minister na mahaki nomagi khongsat asida Guwahati da naunu saba Guwahati Police Commissioner ke office sangaramgani amasung Intelligence City Surveillance System ICSS ki makhada sawatpa CCTV network hongdoklagani haina Sharma na pawmi singda haike Mahanami Lisingmanga Chando Auditorium GOT Vishnu Cultural Complex sangaramgani complex se Eastern India da khwaidagi chawba complex amani haina Chief Minister na claim tawki sahana mafam adudagi Vaishnav Senta Srimanta Shankar Dev ki ponapam Nagaon district ki Bordua da chatkani amasung mafam aduda state government na sengotpa art culture amasung spiritualism ki hub ama oidaba project ase sangagani haina Sharma na haike December 10 da Prime Minister na numit nini ki khongsata state asida laklaba matung Home Minister lakadabane handak Home Minister yauna national leader kaya Assam da lakadawri haina CM na haike Chhattisgarh ki Sukma district security force ka khud thokna bada Naxalal hoba ahum sire hari Chhattisgarh ki Sukma district leba asukba umang da security force ka kanamo ong da khud thokna bada nupi ama yauna Naxalal hoba ahum sire hari khud thokna bagi thaudo adu Gwalapali police station na konba umang gi sarukta thokibani Chhattisgarh ki district reserve guard na kanaba paw phangbadagi search operation chathabada Naxalal hoba sing aduga thenglarakpadagi ngara ayo angan badagi hauna khud thokna khibade haina Sukma gi Superintendent of Police Kiran Chabanna phongdokhe hojik phawbada security force na hard karba Naxalal hoba ahum adugi haksang recover tawba ngamkhre makha tana Gwalapali police station na konba umang gi saruk sing security force ki apunba team na makha tana search operation chathari hairi US amasung Venezuela gi marakta Laan thorakpa yana leire hari Sanction mayok nariba thau tanker jahaz amata Venezuela da honjinba yadana ba blockade tawi haina United States ki President Donald Trump na order tawkhraba matung da Venezuela gi wathok oiraba President Nicolas Maduro nasu thau tanker singdu ngak selaga pusila uhaina masagi Navy da order tawkhre muknabasina maram oiduna soidana khud thonarakani haina yamna nungnangba pokle Venezuela gi mathakta akanba pressure piba oina US ki khwaidagi chawba amasung khwaidagi sophisticated oiba USSR Gerald Ford aircraft carrier yauna kha America gi Etihad da amukta okhidriba chang de US ki asawa forces sai thoktuna leire Trump ki akanba threat ase Venezuela gi President Maduro gi sarkar lokthoknabagi damaktani haina thajare Trump na mahaki social media platform oriba Truth Social da thagat kiba post amada Maduro gi sarkar ase terrorist organization ne amasung aina yadaba sarkar ni haina laukthokki Prithvi da thau khwaidagi yamna tunglaga leiba leibak singi marakta ama oriba Venezuela ase political gi yamna tangdu leitadaba amasung nungsup leibak singa kana ungkhatnaba maramna masagi resource ning thina sijinaba ngamdana leire US Navy amasung Venezuela na Navy gi marakta khutthongnarakpa yabagi akiba si yamna mayak sengrakhibagal iroinana Prithvi ki Maikei Kiana Iran Nemtha Hannabasuk kana honare Venezuela ki khwaidagi chawba customer oiriba China na US ki thauselasi atopabu kihan khanghanaba honabani haina kana yaningdaba phongdokhi Venezuela na masagi aina yaba hak amadi pamjaba kaya ngak thoksanaba lauriba phirep asi Prithvi ki lebak singna bhap tai haina China na thajai haina China ki foreign minister Wang Yi na haiki haire